Ngarang numidang pung tara makhairom tarakpa aduwaida More Border Town gi Ward number 2 Mission Veng da leiba yum taret maina chakre thogdok aduda mioi ani amasu asok apan nangki hairi yum mai chakpa adugi matangda press na fangba pawman hai thogdok aduda asok apan nangkraba letmen sai chongloi kauba mioi amadi Churachandpur District Hospital da laying nabagi damak pukhatkre aduga mahaki loina bina More Primary Health Center da laikanaki hairi ngarang gi yum mai chakpa aduda More Town da leiba Fire Service ki Officer in Charge Isa Ahmad ki luching makhada water tank ani mafam aduda changsinduna mai kanbagi thabak chathaki water tank adugi ising loirapadagi Myanmar Fire Service ki gari ani su mafam aduda yokselaktuna mai kanbagi thabakta mateng pangki mai adu electric short circuit tagi horakpo eramba yai haina panare ngarang gi mai chakpa aduda yaukraba yumsing adugi yumbu singdi mamang tawthang thangolet tawthang thangsai tawthang letmin sai chongloi lun khomang haukep Bosco Zan Kholal Baite Amadi Dr. D. John Ngarde Kholuni Haina Pawasina Makhatari